Hello guys, mayam punamakpu aigi channel da taramna okjari. To ngasina akhoi shadoi se dahi bare haibaduni. To mayam yengminasi. To sigi damakta akhoi na mathau tari se sagol hawai ga doidi mung hawai dugani. Sagol hawai se maku jau da baduni ko sijana du. Tuga si se aina 6-7 hours mamang dana ting chan thame to mayam minimum 5 hours mukti ting mama thau tai ko do si se ting loraga mahi do thaido khraga ani se ising khatang hapaga punna takhai minarani jamna suku phandoi mate do sumaina oire asi semuk akoina ising khatang hapchalaga amka dum chamos na dum okhai doini si se otlinge mutanta dum kam khatlakani ko kam khatpa hai se pot se light oitharakani hai ne aba adudo si se dum ot kani ngatang otla matungna potse sumaina oire sisiga hajik akhoi thum khara hapani shinga sitpa khara doiti moro atekpa khara kupna soibado adudo hapchalaga phajana mix tominarni sise mix tawa matungda khangla thau shahalaga amamam tawna loi hodoni ei thau se jamna haptre kaigino haibada pot se hoki loibe matungda thau se mangli horiaba dai thau alimba thau di se jana ba phatena aduna mayam su khangna dum tobiro Sisi sumaina ngore sumaina oire soft su oi mapandara hadi dum crispy oi aba manung dara dum hari thotli sisi loi hoba loi thoe hajik sisi hajik mu ising she kabok shahala matungda thum chamos ani khakka deiti hing do khatang chaishangani chaisalaga ngasai koina hogiba bari singdo amamam tawna loi hapchalaga isingda ngatang makhum khumjalaga tingjanna thamdoini aba minimum 15 minutes mukti tingwa mathau tai sise hajik 15 minutes oire duna lauthoni amamam tawna loina duloraka sise mu amamam tawna mahi se loi sumdoktoini aba tapina loi sumdoktoini jamkanna su sumba jaroi jamkanna sumbadi pot se kai ghini aba tapina smaina amamam taw loi sumdoni mahi se aigi sise apple mando khare ko to smai tawna loi shumba loire mahi se chaji akhoi plating do tawrasi ko sigi damakta ina lauri se dahi ni aigi sina thumbani doidi green chutney ga
दैदी रेड सॉस दैदी भुजिया खरागा सिना लेरे चाट मसाला मैम से दही से अशिन बसु सिजन बजाय दो ऐदी अथुम बसे होइना तौरे अशिन बदुनसु हाव बनी सिसे मम तौना लोय हापनी पोइलादा दही से हापनी दुई मतुंगदा ग्रीन चटनी दो हापनी तुलोरागा रेड सॉस तो हापनी दुगई भुजिया चाट मसाला से हापे तुलोरागा दुम जारे सिसे संदागुमदा चाबा जामना हाव बनी मैमसु ट्राई तौबियु खतंगदी कोई बनी बट जामना इजी रेसिपी नी मैमसु ट्राई तौरागा हाइबिरो कमाई कमाई तौरे हाइबदो तो ये रेसिपी से सिगा लोयरे so have a good day guys and thank you for watching.